Lakhipur Online Putoksaba Mars ki tang taramari Thangze numit ki Khomjinba Pao tabirasi Ahanbada marui Pao Numit dini ki Assam Khongchapta Pradhan Mantri Narendra Modi ngarang Guwahati da thungkhre Pradhan Mantri ngasi Silchar da thunglaragani Hozai gi sakrai raba samaj sebak amasung World Heritage Mitra gi mingthol phangkhraba Haubam Krishna Kumar Laikidre Taranithoi suba Manipur Legislative Assembly gi mangani chanba nimita demands for grants tara khananai natuna pass tawkre tarahumdu suba Tripura Vidhan Sabha gi mapan suba session arang tagi hudokre chak thongnanaba gas petrol amasung diesel ka hena season thoktanaba supply department na appeal tawri Iran na Bharat ki thawpuba jahaz sing Strait of Hormuz phauduna chatpagi ayapa pikre amasung Bharat ki nupi ki hockey team FIH World Cup lising ani ka kuntaruk ki damak qualify oire Hauzik mapungoi papau tabirase Numit dini ki Assam Khongchapta Pradhan Mantri Narendra Modi ngarang Guwahati da thungkhre Rajyapal Lakshman Prasad Acharji Chief Minister Dr. Himanta Biswa Sharma Union Minister Sarbananda Sonowal amasung State BJP President Dilip Saikia namahakpu airport ta taramnawki Guwahati dagi virtual oina PM na Kokrazar da lupa crore lising mariga chamga ga humbutara gi tongan ba project sing sangaki amasung urep uying sutamki Boro Autonomous Council ki mafam singi chakut thawrang gi damak lupa crore lising ama makai kaithokre BTC da Assam malagi ahom suba tangka ki makhada flyover mari amasung thong ani yauba road infrastructure project amagi urep uyung sutamki Pradhan Mantri na Kamakhya Charlapalli Amrit Bharat Express Guwahati NJP Express amasung Narengi Agartala Express lamthaki numidang wairang Guwahati da Prime Minister na cha sinmi lising kundalam gi pata yanthoki West Karbi Anglong da lupa crore lising ani ga chahum ga kungi Lower Kapili Hydroelectric Project amasung Guwahati da ate crore lising tara henbagi project sing sangaki loinana PM Kisan Samman Nidhi gi kunithoi suba installment leibaka sigi lomi crore mapan ga lakh kunthra nithoi gi bank account ta thaki ngasi Pradhan Mantri Silchar da laktuna project ahomgi bhumi puja tawgani ngasi Ambikapur da pangthokadaba thoramda lupa crore lising kunithoi chanipan ga humpunipan gi Silchar high speed corridor crore changma ga humputaru ki Silchar flyover amasung crore chama ga kunithoi gi Patharkandi Agriculture College yauri asom da ngasi Assam gi CM Dr. Himanta Biswa Sharma na Srikonada Barak Valley ki mini secretariat amasung Durgakonada Convention Center sangagani hayeng nongmaijing nimit Union Home Minister Amit Sahasu Assam da lakadori hayeng ayuk pung tarada Sri Sahana Pragjyotishpur Medical College sangagani amasung pung tarama thoidana BJP gi conference amada mahak saruk yagani Assam gi hozai da leiba Jogizan gi Rajbari gi saknairaba samaj sebak amasung archaeologist Haubam Krishna Kumar Singha Mars ki tangtara nithoi sagol se nimit ki numidang pung tara makhairom tapada laikidre laikidaba matamda masagi chahi marfutra mathoi sukre mahakna hinglingai matamda miyam gi aiphanana bagi damak thabak kayamarum pangthok pirame mahakna higher secondary school ama high school ani ME school ama LP school ani amasung cooperative society na chingba lingkhatpada khunai asida mateng chawna panglama misakne mahakna Asamiya londa Manov Sabyatar Rengonit Ebimuki haibalarik ama phongki mahaki thabak thorom sing adubu sakhangduna Assam lengak na mahakpu Bishyo Aitiho Mitra World Heritage Mitra Award piduna ikai khumnaki handaksu January gi tang 19 da Assam Sarkar gi Amar Mati Amar Nayak scheme gi makhada Assam gi Governor Sri Lakshman Prasad Acharji masamakna Haubam Krishna Kumar Singha gi mayumda laktuna mahakpu ikai khumna bodki mahaki machanupa ani machanupi manga amasung masu sing leihori mahakna laikidaba si khunai asigi chawna mangjaba mani mahakna tawbirama thabak sing asina tumgi mirol gi damak lamjing meira ama oidana leihoragani Taranithoi suba Manipur Legislative Assembly ki taret suba session gi mangani chanba nimita ngarang lising aniga kuntaruk kuntaret chahi gi oiba demands for grants tara khananai narapa matungda pass tawkre pass tawkiba demand tara asigi apunba senpham lupa crore lising taruk ka chatet ka taraga
1,45,000 Manipur ki inflation rate ki matangda MLA Suresh Kumar Okram na hanglakpa wahangi paukum piraduna Chief Minister Y Khemchana hanaga changdamnabada Manipur ki inflation rate hanthare haiki Rajya sida financial flow hingadanaba sarkarna salary pension amasung atei sempam sing matam sana pinaba thabak lokali haiki business tobasingda tha taragi income tax kopiyu haiba wapam asi union government ki makhada leiba oiragasu Rajya sarkarna yengsingani haina mangna phongdokhi transport ki matangda Manipur state transport na jila tarani thoigi lambi singda public transport amukhana haukre amasung Kuman lampak ta leiba ISBT nauna hangdokre sekmaida sariba heavy vehicles khampam oigadaba ISBT suloiselakre Imphal da PM e-bus seba atuba matamda channa halagani amasung yamna ariba amasung pollution thoganba gari sing chapkhaina bagi sarkar amasung lanai company punna kusamnatuna vehicle scrapping project su ayapa phangle haina Chief Minister na phongdokhe Tarahumdoi suba Tripura Vidhan Sabha ki mapan suba session ngarang March tarahumdoi dagi haukre Rajya sigi Governor Indrasena Reddy Naluna session adu hodok piki March tarahumdoi dagi hauraga March ki kunmanga phawba phamgadaba budget session asigi apunba sitting di mapan ni khakta oigani lagliba March ki tang 13 ta Finance Minister Pranajit Singh Roy na Kisingani ka kuntaret sanba chahi ki budget puthokane Governor na session haudok piraba matungda Acting Speaker Ram Prasad Pal na Assembly Speaker Bishwabandhu Sen laikidabagi pau sabada khangan ki bagaloina na laikidabagi maphamda awapa phongdoktuna minute ani tumina leptune kai khomna ki haina Agartala dagi phongba pau asina haire Kendra Sarkar na thokiba cherolamagi matungina Supply Department na chak thonganaba LPG gas petrol amasung diesel gomba petroleum ki pothok sing sijinaba hantahanaba masung ka hena sijina thoktanaba miyamda appeal tawkhre petroleum amasung natural gas loisangna thokiba warol adugi matangda Supply Department na hai leibak asida chak thonganaba gas petrol amasung diesel marangkaina mathau taba sangda thamjili Adumoinamak miyamna polam singasi pangloita leisinbagi phibamda panic buying tawbagi mathauta de haire Middle East lan gi phibam asi hojik phaba hongdriba sida midyeng thamduna pochei sing puthok pusin tawbada natraga supply gi thawongda khudongsa da thoglakpa yabagi phibam lei maramaduna supply da thoglakpa yaba panbasi thingnana ba miyamna asigumba pothok sing asi changnaina yamna mangan takandana ka hena season thoktana ba department asina khangan ki balaikre adubo Laingakna subnatagi pothok marang kaina leiri haiba kaktana yaroi miyamna tasengna mafam da gas changnaina phangnadriba si thingnana ba sarkar amadi local administration na akanba bineng changbagi mathau tari West Asia da thokliba lan gi phibam marakasida Bharat ki damak achauba diplomatic ki mai pakpam oina Iran na Bharat ki thau pupa jahaz sing Strait of Hormuz Pauduna Chatpagi Ayapa Pikre Iran na Bharat pu makhoigi afaba marupni hairaduna akhanana Ayapa Sipi Kibani Hairi Mai Pakpa si Bharat ki External Affairs Minister S. Jaisankar amasung Iran ki Foreign Minister Abbas Araghchi gi bharakta sanaki bawari gi mahini haina launare thawong asina laibak asigi energy security amasung thawgi supply makatana phangana bagi lambi amati semle haina thajanari pawgi matungina Bharat macha captain amana luchingba Liberia gi Firal Thetpa tanker Mumbai da tekta kaidana yaurakre Masigi mathakta atai Bharat ki jahaz anisu chatpagi ayaba phangkhre hairi Malem gi thau putok pusin tawbagi khwaidagi maruoi balambi ama oiriba Strait of Hormuz Pauduna chatpagi ayaba phangba sina laibak asigi petroleum supply da leiriba akiba kaya amadi kokhankhre haiba yai Masi Bharat ki foreign policy amasung diplomacy gi achoba mai pakpa mani Belgium amasung Netherlands sa pangthokadoriba FIH Hockey Women's World Cup ki damak Bharat ki nupi gi hockey team makhoi gi mafam chen kankhre Hyderabad da chathariba World Cup qualifiers ki pool B gi khwai gi makokta Bharat na leiri coach Jeneka Skopman gi luching makhada team asina Uruguay bu goal mari sunota amasung Wales bu goal mari amada maithiba pikhi masigi mathakta Scotland ga sanabada goal ani da draw iduna semi final da khongthang jinkhre tournament asigi kanglongi matungina
क्वालिफायर खुदिंगमकी ख्वाइगी मकोकता लेबा टीम अहुम वर्ल्ड कप ता चंगबा फंगले डिफेंडर पुक्रमबम सुशीला चनु यावना सानारिबा भारत की टीम सेमीफाइनल दा इटाली का सानारगने भारत की नुपी हॉकी टीम ना वर्ल्ड कप की दमक क्वालिफाई होखिबसी भारत की साना खोनबगी लमदा चावना माइपाकपा मने खंगन जबामा बराक तंपाक अहनबो ओइना होटल मैनेजमेंट बैचलर प्रोग्राम हौरे कोर्स असिना इसाना इसाबु थबक पिजबा ngамहनबता नतना ममिंग लेरबा होटल सिंगदा थबक तौबगी खुदोंग चाबा लैगनी 12 पास तौरबा मियोय सिंगना कोर्स असि तंबा यागनी होटल ल थबक तौरिबा सिंगनासु ऑन जॉब ट्रेनिंग ओइना विवो होटल मैनेजमेंट डिग्री प्रोग्राम असि तंबा यागनी यूजीसी ना सखंगलबा लिंगियास बिटापिट यूनिवर्सिटी ना माय पागलबा सिंगदा सर्टिफिकेट पिगनी सर्टिफिकेट असिना सरकार की थबक लोइना एमभोक तमथबगी भारत पुंबदा वैलिड ओइगनी चाही असिगी जनवरी सेशन एडमिशन ऑथोराइज्ड स्टडी सेंटर ओइरिबा एलिट इंस्टीट्यूट ऑफ होटल मैनेजमेंट रानी बोस्ती अंबिकापोती ऑपोजिट रामानुज कॉलेज सिलचरदा मिंगचनबा हौरे इंस्टीट्यूट असिगी माहिरोइसिंगदा सिलचरगी ममिंग लेरबा होटल सागरिका रेजेंसीदा प्रैक्टिकल ट्रेनिंग पिगनी अकुप्पा मरोल की दमक मोबाइल नंबर 8822890441 नंबर असिदा पाव फोबी नंबर हाइरे लखीपुर ऑनलाइन चैनल असिबु येंगबिरिबा सिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबा सिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना नुमित निनीगी आसाम खोंगचपता प्रधानमंत्री नरेंद्र मोदी ngarang गुवाहाटीदा थुंख्रे प्रधानमंत्री ngasi सिलचरदा थुंगलरगने हजाई की सक्राइरबा समाज सेवक अमसुंग वर्ल्ड हेरिटेज मित्र की मिंथोल फंख्रबा हौबम कृष्ण कुमार लेकिद्रे तरानिथोई सुबा मणिपुर लेजिस्लेटिव असेंबली की मंगानी चनबा निमित्ता डिमांड्स फॉर ग्रांट्स तरा खननै नतुना पास तौख्रे तराहुमदु सुबा त्रिपुरा विधानसभा की 8 सुबा सेशन अरांगतगी हौदोख्रे चाक थोंगनबा गैस पेट्रोल अमसुंग डीजल का हेना सिजना थोक्तनबा सप्लाई डिपार्टमेंट ना अपील तौरे ईरान भारत की थावपुबा जहाज सिंह स्ट्रेट ऑफ हॉर्मुज फाउदुना चटपगी अयापा पिखरे अमसुंग भारत की नुपी की हॉकी टीम FIH वर्ल्ड कप लिसिंगनी का कुंतरुक की दमक क्वालिफाई ओइरे लखीपुर ऑनलाइन यूट्यूब चैनल की पाव संदुक जबा ngasi gi oinadi matang asida loijare।